की थौदांग अमदी हुयेन लानपाव की एडिटर की अयाब लौजरगा ngasi फोंकिबा मरुब पाउसिंग पाथोकचरी ZRA na मखोई की designated camp masing hanthaba ngamloi haina sikhang khangbadagi कुकी सु ग्रुप का MHA गा गी मरक्ता वारी सानबा मही यानबा ngamdre सु एक्सटेंशन का मरी लेना न्यू दिल्ली दंगारा मिनिस्ट्री ऑफ Affairs MHA amadi कुकी नेशनल ऑर्गेनाइजेशन अमसुंग यूनाइटेड पीपल्स फ्रंट की मरक्ता वारी सानखिबा अदु जोमी रेवोल्यूशनरी आर्मी गी माइकैदगी मखोगी लैरिबा डिजिग्नेटेड केम गी मसिंग हंथबा अमदी मफम नौना होंदोक होंजिन तौबा ngamloi haina sikhang khangduna laibadagi tangka kaya thokna chatharkhiba su extension gi mari leinaba mifam adu mahi yanba ngamdre hairi wafam masi digital media power corridor dam report torkhibani report asigi matung ina haukiba lising aniga nipanda government of India government of Manipur amadi kuki militant organization singalone na maikai ahumgi marakta tripartite talk tathaduna chahi adumaktada suspension of operations gi mai khuyek pinaduna lakhibani lising aniga nipandagi hauduna sugi khuyek pinaduna lakhiba adu matam matam gi matung ina tangka kaya thokna chahi khudingi su extend tawduna lakhibani अदुबु हौखिबा चाही लिसिंग अनिगा कुनगा हुमदोगी मे अहुमदगी मणिपुर थोलखिबा मणिपुर की क्राइसिस असिना मरम ओइजुना इंग लिसिंग अनिगा कुनगा निपान पिगनी लिसिंग अनिगा निपान दगी हौजुना सु खुयक पिनादुना लाखिबा अदु बखाताना सु एक्सटेंशन तौबा ngamdana लाखिबनी हौखिबा निंथौकाबा नुमिता MHA अमदी कुकी सु ग्रुप की मरक्ता वारी सानखिबा अदुदा MHA गी माइकैदगी एडवाइजर फॉर नॉर्थ ईस्ट अफेयर्स AK मिश्राना फोंग लुचिंगदुना इंटेलिजेंस ब्यूरो की मकोक थोंबा ऑफिशियल सिंह सरुक याबत नतना मणिपुर की होम सेक्रेटरी सु सरुक याखी अमदी कुकी सु ग्रुप की माइकैदगी KNO अमदी UPF की मकोक थोंबा ऑफिशियल कया सरुक यादुना वारी सानखी हौखिबा इराय नुमिता MHA अमदी कुकी सु ग्रुप की मरक्ता वारी सानखिबा अदुगी मखा चथरकपा ओइना ngarang ningthaukaба numita nakal ani gi marakta amuk hanna वारी सानखिबनी वारी सानबा अदुदा UPF की अम्ब्रेला बॉडी अमा ओरिबा ZRO की माइकैदगी मखोगी लैरिबा डिजिग्नेटेड कैम्प अहुम अदु नौना मफम होंदोक होंजिंग तौबा अमदी मसिंग हंथबा ngamloi हाइना सिखांग खांगदुना लैखिबदगी वारी सानबा अदुदा सु एक्सटेंशन की खुयक पिनबा ngamdana लोशिंखी हाइरी KNO अमदी UPF नकनबा ऑफिशियल सिंग फोंबा पाउगी मतुंग इना इंडिया लैंगा के माइकैदगी कुकी सु ग्रुप की लैरिबा डिजिग्नेटेड कैम्प सिंग हन्नैदगी मसिंग हंतदुना अनौबा मफम सिंगदा अमुक हन्ना होंदोक होंजिन तौदुना सु की ग्राउंड रूल सेमदुना नौना सु एक्सटेंशन की खुयक पिननबा पुखलकपदा KNO अमदी UPF की माइकैदगी अयाबा अमदी अपाम्बा फोंदोरकपा लैरि अदुबु UPF की मखादा लैरिबा ZRA की मखैदगी हिरम असिगी मतांगदा सिखांग खांगदुना येतुना लैखिबदगी वारी सानबा अदु महै यानबा ngamdana लोशिंखिबनी हाइरि पनबा याबदी जोमी की आर्म्स मिलिटेंट ग्रुप अमा ओरिबा ZRA की हौजिक जोमी फुरुपना नमना खुंडा लैतादुना लैरिबा मुवलाई माउंट सिनाई अमदी 5 टा डिजिग्नेटेड कैम्प अहुम लैरि वारी सानबा अदु सरुक याखिबा UPF की मौत सिनबा रिप्रेजेंटेटिव सिंगी माइकैदगी डिजिग्नेटेड कैम्प मरी लैनबा वाफम सिंग ZRA ना यानिंगदबा फोंदोरकली मसिदा मतौ करमना मखोगी माइकैदगी कन्विंस तौगनी ZRA हरिबा लुप असि KNO अमदी UPF कुंबा निंगथिबा कमांड स्ट्रक्चर लैबा लुप अमा नते ZRA ना योखतलिबा मफम असि याननबा होतनबा हाइबसि अराइबा थबक नते हाइना फोंदोखी हाइनासु रिपोर्ट असिना मखा तारकली रिपोर्ट असिना मखा ताना हाई MHA की माइकैदगी सु मखा ताना सांगदोकननबा मथौ ताबा थबक थौरम खुदिमक पाइखतपा लोइरे सु एक्सटेंशन गा मरी लैनना खुयेक पिनबा नत्रगा पिनदबा हाइबसि UPF की मखादा लैरिबा कॉन्स्टिट्यूएंट ग्रुप सिंगी चथरकपा थबक थौंगी मखा पोनबदा लैरे हाइनसु फोंदोरखी हाइखी लमजिंग मैरा रोबिनहुड लैखिदबगी निंगसिंग कुमोन पांगथोखरे मिटोप मियानचा सिंग खंदोकपा मतमदा चिंगमी सिंगी गिसु यामना चावबा थौदांग लै हाइना JCILPS ना फोंदोरखरे लमदम असिदा लैरिबा डेमोग्राफिक थ्रेट असिदा पॉलिटिकल माइलेज लौबगी आर्ट थोकते हाइना MP बिमोल ना फोंदोखरे लमजिंग मैरा सापम रोबिनहुड ना लैखिदबा चही तरा निंगसिंग थौरम असि JCILPS ना सिंदुना इम्फाल ईस्ट डिस्ट्रिक्ट की मनुंग चन्ना लैबा यलौमी सिंगी निंगसिंग खुबम लमजिंग मैरा चिंग द पांगथोखरे थौरम अदुदा JCILPS की को कन्वेनर लुवांगचा चिंखै खुमक जमना मिटोप मियानचा सिंग खंदोकपा मतमदा चिंगमी सिंगिसु यामना चावना थौदांग लै हाइना फोंदोखी
थौरम अदुदा सरुक याबा लाखिबा MP Dr. Bimol Koizamna फोंदोखिबदा लमदम असिदा लैरिबा डेमोग्राफिक थ्रेट असिदा पॉलिटिकल माइलेज लौबा असि आर्थ ठोक्ति लिंसु सीदनबा चैसुसु टेक्तनबा तौबा चंगी इनर लाइन परमिट सिस्टम इम्प्लीमेंट तौरे हाइरबसु ग्राउंड करिसु तौद्रे हाइबा तारिबा असि थिजिनबा अमा चंगली महाकना मखाताना हाइकिबदा लमदम असिदा लैरिबा डेमोग्राफिक थ्रेट असि पॉलिटिकल माइलेज लौबदी आर्थ ठोक्ति ngasi lamdam asida changshulakliba mitopsing karamna regulate tawgani amadi touristing flow ohenlaknaba ahongbasing asi yengsinba mathau tai ILP system asi yamna mawong maril taba mawong amada implement tawba changi population growth ki pattern asi planning kudimakta changi masina economic planning da su sohalakani amadi cultural amasung existence level da fawa sohalakani haujikna NRC tawgadamni hairabasu India ki Prime Minister Fawna Yaduba Pot Ama Oiri Fibam Asida Lamdam Asida Laiba demographic threat Asida political mileage Lobadi Ata Tokti Haiki Haujik Lamdam Asida Changshalakliba Mitop Sing Karamna regulate Tawani Amadi touristing flow or Lakliba Ahong Sing Asi Yangsinba Matautai Natrabadi demographic Solakani Masida Natana Tamoy saying Labadi ILPS ground Ningtina implement Tobachangi ground ngamdrabadi political mileage lawda batagani illegal immigrant ni hairaga bot lepkadoriba amadi MLA sing mitop sing asi pusilakchuna mai pak na ba honari haina tari ba paw asi thijinba chungani khali haina sumahak na makhata na phongdokhi tharamadu da JCILPS ki ko convener luwang cha chingkhai khumuk chamna phongdokhi bada JCILPS ki pandam ireibak asi tangdu laita na ba ohena bagi damakta hotna zaba amadi ILPS system asi chahi kayagi mamangdagi tanduna laklaba matung laingak asina di pibire adubu pibiri ba pot asi su mayek sengba fawa define tawdaba oibana miyam amadi JCILPS na pendaba adu amadi oiri marak asida yamna luba miyamna apamba adu Manipur sarkar na pibidaba amana JCILPS ki oinadi mamangdagi hauna tanduna lakiba base year lising amaga chamapan ga yangkhai mathoi haina lepkiba adu sarkana lising amaga chamapan humpuga mathoi haina lepli chahi tara gap leiba haibasi leibak miyamgi interest ta ayaba leiti JCILPS ki oinadi lising amaga chamapan yangkhai mathoi da lepkiba base year adu da ngasi adu maklengdana leiri Handaki lan marak asida mitop miyan chasing changshilakhiba asida JCILPS na movement tawbada khudung chadaba laikhibana haukiba lan maraki chahi ani asida di thabak kharadi leple marak asida lan mamang Manipur kanglai pakta leiriba chingburoi tamburoi singda JCILPS da awareness ama chathaki madugi manungda tangkhul kanglup mau kabui kanglup ani ro thokna wari sanakhi Manipura Kundaminariba asi Kanglup Furup Singi Manungda Maitai Furup Kakta Lukadaba Natti Hijaw Magi Manunga Tominaribani Mitok Kandokpa Amasida Jimmy Kangbugi Su Yamna Chong Taudang Lay Maugi Gaza Mau Chatlaga Tampaki Mioy Singna Chatlaga Mitop Sangsila Passing Control Tobangam Loy Jiri da Su Infal Mayolda Laiba Mioy Shinga Sangsila Tuna Mitop Tingbadi Ngamloy Maram Aduna Border Area da Laiba Yelhomi Ichul Inaw Singna Isa Isagi Ithau ni khalaga iramdam Manipur kanglai pak asibu ngakminaraga handak fangliba chaitheng asigumna makhata ba chayo surol singda amuk hana tahandana ba hodaminarsi miyamna ILP gi matangda haukiba ihau aduda BJP na luchingba laingak ama Manipurda lakhibadagi kanglai pak asida ILP pirabasu miyamgi ningba thungdaba ama yaudaba kaiga chap manana pibiri Delhi sarkar na ikhoida sanariba asi angangda ngamo pizabaga chap manai makhata na su JCILPS pamliba pandam asi mapung fadribana miyanga punna makhata na khongjang sing changshin khigani haina su phongdokhi thauramadu da saruk yakhiba JCILPS ki co convener MD Kharadin Moizing Mayum ma phongdokhi bada hojik bazar da voter card paiba aduga indigenous chinataba voter card paire haijuna inner line permit Pairam Dabasing, check lakpa matamda, Tengarabadi lem na tharoi. Amadi, Masagi penalty adu guideline da piriba adu magchathangani. Loinana, Haukiba chahi lising aniga taragama panda Manipur lengang na pikiba Eastern Bengal Frontier Regulation Act asi Rajniti gi oiba BJP gi government da ngahak ngahaki oiba thausil tharangda chathakibani. Madu Manipur Prazamiyam amadi JCILPS na ayabadi laikidi, haina su mahak na makhata na phongdokhi.
nakal amaromda laikhidraba lamjing maira sapam Robin Hood laikhidabagi ningsing thoram ngasi Ananda Singh Higher Secondary Academy na su senduna school asigi campus sa haikat laikat tamduna lamjing maira asigi mafamda ikai khumnabasu utkhi Narendra Modi gi lengakpu anti worker anti farmer ni haiduna ngasi changsingadaba Bharat Band sector kaya gi worker crore kun manga henbana saruk yagajawriba Manipur gi highway anidana driver sing na gari thawroi dawri All Manipur Bank Employees Association na ngasi ayuk pung 8 makhaidagi MG Avenue da laiba Imphal Urban Cooperative Bank Limited ki head office sa pununa general strike ki khongjangda saruk yagadawri Labor Code Mari Lokto EPF pension gi senfam hengat halu ariba pension scheme chatna halu singmi amagi thagi khusumal lising punga taruk pigadabani amasung privatization lepu haibazna chingba tongan ba demand sing taladuna Central Trade Union tara punsinduna semba joint forum ama hayeng leibak sinba thungna changsinggadawriba Bharat Banda leibak asigi banking insurance postal services coal mining amasung atopa sector singda sinmi Oriba miyoi crore kumanga hemana saruk yagani hairi maram asina hayengi oina leibak asida laiba bank ki thabak thauram sing postal service coal mining factory sing amasung state sing chalaiba transport ki thabak thauram sing laumi amasung khungwangi singmi singi su thabak sing asi akaiba pirigani hairi leibak asigi formal amasung informal sector sing da laiba singmi sing tha kaya chupna thaurang tawroklaba matungda hayengi nationwide general strike asi changsinggadabani haina All India Trade Union Congress yagani adubu Manipur gi oinadi akanba mawongda sintha leplaroi haina Manipur Government Service Federation amasung Manipur State Pensioner Union anina ngasi Press Club ta pangthopa pawgi mifamda Manipur Government Services Federation President Laishram Saratna phongdokhre Mahakna hai lisang sitna lenga ki thabak tawriba miyoi sing maikaidagi lengak na leptaba masigi mahuta businessmen singda hena lumna loba lenga ki policy kaya urakpadagi ni masigi mayokta hayengdagi nationwide general strike changshinga dawribani India gi oina magi state sing tonga ba demand sing tawnari amasung common oiba demand sing su yauri Manipur gi oina su lengak na DADR gi piriba chang asi yamna neman khre supna gi chadra kuntra mapan khaktani aduga central government ki employees singidna chada yankhai mangani hariba chang asi ani asi yamna khetna male maram asina khara hingat hanbiyu haizabani aduga hayengi khongjang asigi demand singi manungda labor card mari lokthokpa PFRDA ek lokthokpa anoba pension scheme gi mahuta ariba pension scheme chana hanba contract employees sing bu regularize toba Nipan Shuba Central Pay chana hanba State Pay Commission linkhatpa amasung pithokna lairiba DADR gi senfam sing pithokpa contractual employees sing yauna pensioners sing bu sel tingdana layengba health insurance scheme chana halu haiba yauri aduga national education policy chana hanganu hariba sisu leibak pumbagi oiba demand oiri leibak asigi state singda trade union worker union singna masa gi sintha leptana hayengi khongjung asi changsingadabani ajubu Manipur gi onani toine irang thokpa amadi conflict lairibana sintha leppada khudung charoi daba kaya ama officing da thengnagadaba sinthamak leptrabasu matam khajiktang kaithokpiduna symbolic oina protest tobiyu taliba demand sing slogan oina iraga thetpiyu sintha lepa amasung general strike na chingba khongjangdi federation na changshiloi hainasu phongdokhi National News Pathokchari BRICS member na pumnamak na Global South ki kholaw adu hena pakthok chawthok hangadabani haina Sitaramana na phongdokhre Brazil na yumbu oiduna laibak adugi konung Rio de Janeiro da pangthokpa BRICS Finance Minister and Central Bank Governors Mikhalda saruk yakiba India gi Union Finance Corporate Affairs ki Minister Nirmala Sitaramana na Global South ki oiba kholaw adu member laibak singna hena pakthok chawthok hangadabani haikre India gi economy gi matang da paladuna Sitaramam na domestic oiba
अकनबा डिमांड कया लाक्लिबा मदुगिदमक चौथोकचै लोइनना मेट्रो इकोनॉमिक मैनेजमेंट की मतंग द माई पाकलकपा अदुसु ngarang pangthokkiba mifam aduda saruk yakiba member lebaksing adugi mihutsingi mamangda macha khaina thamki Indiana senthungi oiba thamliba target sing adu hojik faubagi oina matik chaba mawongda yauba ngamli haiki India gi policy asi hojik lairakli ba global trade amasung financial oiba athingbasing asina ahongba kaya lairabasu chang chusinaba ngamli bani Indiana market pakthok chokthok hanba infrastructure da yumfam oiba growth loinana hiram kaya da potlam puthokpagi amadi puthokliba sing marakta lamjel tanana bagi semdokliba kanglon sing adu pi bakana basing adugi matang da suwak phom kaya thamki BRICS की प्लेटफॉर्म असिना मल्टीलैटरलिज्म ओइबा पुन्ना चौखटमिनना बगी यामना मरु ओइबा फंपाक अमा ओइरिबनी हाइना मिनिस्टर सीतारामन न मखाताना फोंदोखी मालेंगी ओइबा इंस्टीट्यूट कया अना अवाबा मायोकनरिंगै मरक असिदा BRICS ना मेंबर लेबाक सिंगी मटेंग सिंग लोइनना हाना लेरंबा सिंग अफबा मवोंगदा सेमदोक्तुना ग्लोबल साउथ की खोंजल असिबु हेना पाकथोक चौथोक हनगदबनी हाइकी South Corporation Climate amasung Development की पांडम सिंह फंगना बहोना बदा यामना मरु ओय ब थौदांग लौरी लोइनना Sustainable Development द पुनिंग चंगसिनसी हाइकी कृषि बिहार की लौमी सिंह द असम के फॉरेनर्स ट्रिब्यूनल की नोटिस पीदुना डेमोक्रेसी द लांदारी West Bengal की चीफ मिनिस्टर ममता बनर्जी ना कृषि बिहार की लौबा अमदा असम द चटनरिबा फॉरेनर्स ट्रिब्यूनल की नोटिस पीरदुना महापु इलीगल माइग्रेंट नि हाइना मराल सिरखिबा अदुगी मतंगदा बीजेपी ना डेमोक्रेसी द लांदारे हाइना मराल सीक्रे बीजेपी की डिवाइसिव ओइबा अमदी ऑपरेसिव की खोंगथांग कया चथरपा असिसु ऑपोजिशन की माइकेदगी लिंगजेल मानरगा लांथिंगनबा अमा चंगी हाइखी Banerjee na makha taraduna Assam da leiriba NRC ki kanglon adu Bengal da chanahan bahotnarapodagi yamna senglaba praman amani haina su phongdoki Assam na Bengal da power natraga makhoigi jurisdicts makha da leitaba maramna Krisha Bihar gi miyoi adugi mathakta NRC notice pirakpa asina mahapu illegal migrant natraga foreigner ani haina maral siribani Krisha Bihar gi din hata da leiba Rajbansi ama oriba Uttam Kumar Brajabasi mafam aduda chahi yankai hena lairak labani adubu mahaki maikaidagi mari leinaba achumba che chang utlabasu mahaku illegal migrant natraga foreigner ni haina chingnaba mawongda awaba pire haiba paw asi mahaki maikaidagi yamna nuwaitaba fawi hairi thawdok asigi Assam da leingak pairiba BJP na Bengal da NRC chana hanaba honarakpani haibagi chapchaba pramani maduna apikpa furup singda target torakpani asigumba unconstitutional oiba thawong asi miyam gi mayokta leibani अदुगी बीजेपी की डेमोक्रेटिक राइट सिंह बुमुथना बहोनरपदा एजेंडा अमनी हाइकी महाकी वाफम असि उत्तम कुमार ब्रजवासीना पाउमी सिंह कृष्ण बिहार की हेंदोक्तबा मियोय अमदा इलीगल इमिग्रेंट की नोटिस थारपा पाव अदु फंगबदगी फोंदोरपनी बीजेपी फैक्ट फाइंडिंग टीम ने साउथ कोलकाता लॉ कॉलेज गैंग रेप की रिपोर्ट सबमिट तौखरी कोलकाता दा लेबा लॉ कॉलेज अमदा महै तमलिबी चाही कुनमरी दा ngairibi ama gang rape tawkiba thodok adugi fact finding team na makhoigi oiba thijinba loraba matung report adu center da submit tawduna makha taba thabak paikhatna ba takshin khri fact finding team adugi member Dr Satyapal Singhana paumi singa unaba amada phongdok laduna report adu BJP gi national president summit tawduna maduda leiriba law leitaba mawong aduda matang da ningthina panki loinena center na lengak na West Bengal da leiriba fibam asi tangdu leitaba mawong da lakhanduna fataba mawong da hanjin khidana ba khongthang sing lokhat pinaba haiki lawyer sing puthokodoriba institution aduda thoning da ba thodok thokpa oirakpa haiba asi laibak thibani loinena nupi amana chief minister oriba state amada asigumba thodok thokpa asi amukka hena thamoi shokningai ni haiki state aduda nupi gi mathakta chathaba violencing ayamba FIR pandana loshinbana ayambani haina paumising da makata na phungduki karigumba FIR palabasu police ki maikai degi thizin humjin bagi thabak ningthina chathade hairi Kolkata gi police commissioner unakhibada maral leiraba miyoi sing adu maming asengba adu lokthoklaga ahoba mayek sing khaktamak iramba thengnaki loinana maru oina January ba miyoi aduga fakiba atopa amagi maming adu onthoknaduna leiramba thengnaki asiguma fibam asi administration gi maikai dagi chauna asoiba amani haina su panki
इंटरनेशनल न्यूज पाथोक्चरी अवांग थंगबा गजादा इजराइल लामी मंगा हाटख्रे इजराइल की स्ट्राइक ना पैलेस्टाइन मचा 19 हाटख्रे इजराइल की मिलिटरी की माइकैदगी ngasi फोंदोरपदा अवांग बथक अवांग थंगबा गजादा मखोई की ट्रूप सिंग दा चथरकिबा अटैक अमदा यामद्रबदा पर्सनल मंगा सीख्रे अमरोमदा पैलेस्टाइन टेरिटोरी दा लैबा हेल्थ ऑफिशियल सिंगना फोंदोरपदा इजराइल की स्ट्राइक ना पैलेस्टाइन मचा 19 हाटख्रे हाइरी अटैक अदु इजराइल की प्राइम मिनिस्टर बेंजामिन नेतन्याहू ना वाशिंगटन दा उनबा चटख्रिंगै दा थोखिबनी इजराइल की सिक्योरिटी ऑफिशियल सिंगना फोंदोरपगी मतुंग इन्ना गजा की अवांग थंगबा मफम अमद ओरिबा वेटानोन एरिया दा ऑपरेशन चथरिंगै मांगजौनना फुमदुना लैरंबा बोंग कया पोखायलकपदगी पर्सनल सिंग अदु सिखिबनी इजराइल ना मचोय तारबा हमास की मिलिटेंट सिंग पुनसिनबा होटनरिबा अदु नमथनबा यामना कन्ना थबक लखोतुना लागली हमास मिलिटेंट सिंग ना बोंग पोखायबदा सोकलबा इजराइल की लामी सिंग पुथोकलबा होटनबदा मतेंग अदुसु मतंग अदुदसु नोंमै कया कापसिलखी हाइरी ममिंग मथा फोंदोक्तबा ऑफिशियल अमना थमलकपदा चथरकिबा अटैक अदुदा यामद्रबदा लामी मंगा सीरगा 13 हेना असोकपन नंखी हाइरी सिखिबा लामी सिंग अदुगी मसिंग थारगा कुमजाली सिंग अनिगा कुनगो हुमदोइदगी थौरकिबा लान अदुदा पुन्ना इजराइल की लामी 4 मरफुगा 9 सुखी अमरोमदा 10 खंदुना खा थंगबा गजादा लैबा डिस्प्लेस पर्सन सिंग अदुदा इजराइल चथकिबा स्ट्राइक द पैलेस्टाइन मचा 19 सिखी हाइनासु फोंदोरकली इजराइल की माइकैदगी गजा सीजफायर असी यासिननबा पुरकपा ngamgani adubu matam khara changkhigani haina official sing da phongdorakli गजादा लैरिबा हमास मिलिटेंट अनि की मरकता सोकनरिबा लान असि लोइसिनबा यानना सीजफायर अमा लाउथोकपा यारनी अदुबु मतम खरदि चंखिगनी हाइना इजराइल की ऑफिशियल सिंग की माइकैदगी फोंदोरकली कटारदा इजराइल अमसुंग पैलेस्टाइन मिलिटेंट सिंग हमास सिंग ngasi makhatana kupna wari sanaduna numit kharani gi manungda yanaba ama purakpa yabagi tanja lai haina official asina makhatana phongdorakli USA Qatar amasung Egypt ki maikaidagi mediator oiraga Doha da indirector oiba mawongda wari sanariba adugi matung ceasefire matangda warep asi laukhibani amaromda Israel ki prime minister Benjamin Netanyahu Washington da president Donald Trump ka unaduna mahaki maikaidagi apamba kaya phongdorakhi ngasi athengbada mahakna US ki vice president JD Vance ka unagadawi ceasefire gi wari sanaba adu mapung fana na bagidamakta USA gi maikaidagi Trump na akhanana thaudang pikiba Steve Witkoff na chayol asida Doha da chatuna wafam aduda mangjongna na wari sanaduna lairiba nakal ani gi miyut sing aduga su unanaba yabagi kudung chaba lairi ngarang anganbada White House ki press secretary Caroline Levitt na फोंदोर खिबदा सीजफायर की प्रपोजल अजुदा लेमहौरिबा इजराइल की लानफासिंग थादोरकपा लोइनना गजा की सरुक यारदुना इजराइल की ट्रूप सिंग लौथोकपगी मतंगदा यारी US का वरी साननबा सेम सारी assassination attempt तवी हाइना इजराइल बु मराल सीक्रे ईरान की प्रेसिडेंट मसूद पेजेस्कियन USA ga wari sanaduna akher thanaba kaya laiba adu yashinaba ngamgani haibagi achepa thazaba thamli adubu Israel na laibak adugi luchingba pomnamak assassinate tawnanaba honai haina maral sikre wari sanaduna laikhai taba yaba lambil kaya lairaba shu thazaba haiba hiram asida Iran na chingnaba fauribani wafam sing asi Iran gi president Pezeshkian thang junumit ki athengbada US ki conservative broadcaster Tucker Carlson ga akhanaba unaba amada phongdokhibani president Pezeshkian